Manipur thugaiba pamba singna drone dagi bomb Thadaduna Mee Hatlaklaba Phaobada leingak ki security advisor Kari Touraga Leiri Mee siba loiraba matung security advisor na shanti purakkadouribra haina Thangmeiband AC MLA Kh Joykisan na akanba wapham thamlakli wapham singarang kuki khutlai paiba singna drone bombing tawduna kautrukta chatharakpa attack ta sokpadagi hauzik se hospital da layeng chathariba impact TV gi paumi elangba musuki anaba hangba amadi cell gi mateng pangbagi khongsat amadam hangna phongdokhibane khongsat aduda MLA Joykisan hai drone dagi bomb thadarakuna landarakpagi thawong asidi leibak anigi marakta soknaba landa siznaba khutlai ne adubo Manipur thugaiba pamba singna chatharakliba thawong asidi India gi citizen amana tawrakpani haina lawba ngamde masidi mapandagi lakpa lalhauba singna tawrakpani thawong asidi Manipur thugaiba gi mahut India thugaige haibane hauzik oiragliba fibam masida BJP khak natana political party khudingmak amadi miyamna phirep ama lawduna Union Home Minister natraga Prime Minister da kari taksinba yagadage haibadu khanabagi matam oire tha taruk ki manungda Manipur da tangdu leitaba purakani haina Manipur Chief Minister na haikiba wapham adu miyamna pungning thogali Chief Minister na honaba khak natana miyamgi mihut oina leiriba khudingmak nasu chap manana lepminaraga kari tawba yabage haibadu punna pangthoknaba honaminasi MLA Joykisan na makatan high security advisor na hauziki phiba masida PDB advice asi kanadano haibadu miyamda khanghalu experience yamna leire haiduna lakliba security advisor na Manipur da leiriba central force ki personnel lising yang khai henba si sizinaraga irang khwaidagi yamna thokliba state asi mafam manga taru control tawba ngamjiba kari kino security advisor ama oina kari karamba lalong sizinaraga lan asi loishingadauri mi siba loiraga loishinba lan adudi Manipur gi miyamna pamloi haina MLA Joykisan ma khata khi Manipur irang thoi jaga si kam yam ge mafum tara phabra mafum ma truk ta kadane yam toi to irang thoi jaga si nei na social media bo adu da loi pan le rabne masida khoi ki central security force lising yang kai mat ko lai hare state ki lising guntha ni full lai hare jaga lising ani khak thamjan da se akoi asi da nei na khoi ki security advisor ne pi riba advice kai noi gyan ta di nai si aina apang ba gyan ta da ba khang da bo ram gani ko moina sing maram da yam hai sing bo ram ba gi moi gi Teknis dalam bayai, prasama yang si matang sianji itu kan hati, purakani kaya moi plan dalam bayai, koi khang dah bayni, aku ini miyamgi, youth orang miyamgi, tapi jadi mission macam semua am pam tiba koi, kena ni sih dah ni, security advisor koi DCP, wakal mission lah shanti orang kan heba, aku ini mission dah shanti orang baik, ni kena ni sih, I phone hari sini, even though I am in the ruling party, I masih aning dia, I prasama sih dah koi shanti purakani sih, saya aning dia tu na, aku ini tahu dang, aku ini Bharat ki nagarik khudimak Manipur le Bharat ki nagarik ni to isi Bharat thugai na phone ko ni si khange drone yang sin ra attack to rabni sumna gi noi ka no banate aduna laiba ko na ba micham kan na ba miyam kan na ba pon na se ha se ai punamak ta ruting ko gi leingak ki sing basing ai gi honorable CM ai gi minister sing ai gi party president punamak ta appeal to jeri akoi BJP ki karyakarta ko ni maksu asi tumil lai san matam nate aduna akoi gi ideology da akoi principal ya or BJP president da nation first se ireba iram da se kan se na koi punamak se thoko matam yore ai bese ai myam panu ra thumse